Matamamada Manipur Lengaki Minister Oiramba Masamaki Yumda Masamaki Yumgi Mangol Maktada Masak Kangdabanaha Anina Nomaina Kaptuna Hatkiba Moirangthem Ibotombi Ningsing Thoram Haukiba Sahi Kuntra Lesang Sitna Sathaduna Lakpagum Kumsi Sahisu Laiki Drabagi Kuntra Matorak Shuba Ningsing Thoram Moirangthem Ibotombi Memorial Charitable Trust Heirok na sinduna ngasi Heirok Part 2 Mayai Lekai Dalaiba Hanagi Minister Moirangthem Ibotombi Memorial Complex ta Pangthokkhrae Loinana Heirok Assembly Constituency gi miyamda thagi pension singsu yanthokpa amadi EP bagi thauram amasu pangthokhi Laikhidraba Moirangthem Ibotombi gi loinabi Moirangthem Ongbi Ivem halna lusingduna Heirok Assembly Constituency gi khaktadagi natana tongan ba mafam kayadagi thauram adubu saruk yaba lakiba miyoi lising kayana Laikhidraba lusingba adugi photo da laishu patuna ikai khumnaba utki Sahi khudingi tongan ba thimda pangthoktuna lakpa handak sahigina Hingsi amadi hinghansi live and let's live haiba thimda pangthokkiba ningsing thauram aduda laishol ishai blood donation camp amadi Heirok Assembly Constituency ge senior citizens widows amasung differently able persons singda pension piduna lakpagi sharuk ama oina punna miyoi lising ani chahumda pension yanthokpana mapungoiba thauram oikhi blood donation camp aduda punna nupa nupi chaniromna EPK thauram aduga mari leinana Former Chief Minister Okram Ibobina haikibada aikoi matam pumnamakta hingsa haibasina karigumba makhalgi waroisina mata purak pangamloi Oza Ibotombi sumihathina hatpikhibani masina aikoigi society asida kari kanaba purakhrabage maram chadana maral haiba ngamdana mibu tamthina hatba haibasi miyoibagi sajat natte hairaduna aikoi masen amaga hatna sunadana karigumba amata waroisin hatna sunaduna karigumba amata waroisin purakpa ngamloi haikhi Masina Santi Purakpagi Mahuta Aikoi Masen Nungsi Sanana Laiminagadaba Asigi Mahuta Hana Sunabarom da Changshil Lagadi Samas Asigi Aikoi Tungi Pirep Karino Haiba Wahang Hangki Ibo Bina Makata Nahai Aikoi Kudimaki Kenaba Mayam Asi Paminaraga Hana Sunabagi Mahuta Waroishinama Putoklaga Manipur Si Santi Leba Ama Oihanduna Aikoi Masen Amukhana Chana Sinana Laiminanaba Ngasi Haibanumit Asitagide Laibaktiba Taudoksing Asi Toktanaba Hotna Minaduna Manipur Asi Yamna Ingba Tappa Santi Leba Ama Oihalasi Haiki Panbayabadi Moirangthem Ibotombi Kumza Lesing Machamapan Mariputara Marigi December Tareta Masak Kangdabasingna Masagi Mayum Maktada Nomaina Kaptuna Hatlam Kibani Trust Asina Sahi Kudingi Numit Asibu Ningshingduna Misam Hatpagi Mayokta Lepa Hingsa Taudaba Tangdulaitaba Manipur Ama Oinaba Honaduna Lakibani Ngasigi thauram aduda former Chief Minister Okram Ibobi Sugnu ACG MLA K Ranjit Kundrakpam ACG MLA TH Lokeshwar amadi Congress ki masak naiba tongan ba miyoi singshu saruk yakhi Nangaitaba kuntrama koirak shuwa Ibotombi gi ningsing thauram palan sidada aina apil tawjari sidagi makha tarakpadadi sigumba laibak thiba thodok Moirangthem gi imungda Ibotombi imungda magi itai ngaibe ma lairiba angang aduga inao okengi imungda thoiliba kudimakse masina aroiba muhellaga makha tarakdadi sigumba laiba thiba thodokse thoaldanaba khoi khunuma hotnaminadana Manipur se yamna ingba tappa santi leiba adugumba leikha ama ohellasi